Puwarigi Maru Oiba Saktam ama Uphul Tana Thugaikhiba HAIBA Asi Meeoiba Phurupki Mayokta Leiba Thouong Planning and Development Authority PDA gi MAIKEIDAGI THORKLIBA SENGDOK WAROL ASHIMAK MEEYAMBU USHITABA MEEYAMBU APANGBANI KHANDUNA HEKTAMAK HAIJINLAKPA WAROLNI HAINA Coalition for Indigenous Rights Campaign CIRCA na PHONGDORAKLI CIRCA gi Secretary General L Lamyanba Maitena Thadorokpa Cherol Amada Manipur Masagi ning tambagi lenga kanglon mapung fanaba Manipur State Constitution Act 1947 passed auduna 1948 da miyangi mihut khananaba mikhal pangthoki miut yankai humdoina represent tawba lengak semlaba matung miyamgi oiba ahanba democratic form of government leiba hoki punna mihut yankai humdoina semba matamdugi government ki ahanba state assembly ki session Taranipan October 1948 da Manipur State Darbar Hall da haudoki matamduda Manipur masagi chapchaba political status leiduna lenga kanglon gi thabak chathaba hoki adubu aikoi gi puwari da laibak thiba tangkak ama oina Manipur gi ningthau Bodachandrabu Silong gi Rasbari haraga sukhangna ba red lands da faduna thamlaba matung 1949 gi September 21 da Manipur bu India da tinnabagi agreement asi namfuda khutyek pihanki October 15 da Manipur India da tinjinki Asumna Manipur asi British ke loilam lengak tagi nanthorakpa ikui kuidana India ke lengak makhada namduna tinsin biki Manipur gi hana leiramba political status asi India na puwari dagi thengkhang kayada muthatnaba khonaduna lakli haukiba October 10 da India gi lengak na Manipur gi ningthau house arrest tawduna thamkiba banglo asi Uphul Tana Thugaikhiba HAIBA asi CIRCA yam haksina lawi puwarigi tangkak asi muthatnaba honaba khak natana akhanana October thada Thugaikhiba asi Dalina 1949 gi October thada tawkibagum Manipur asi thugainingba matamda thugaiba ngami haina piba khudam amani haina laurasu yai chathakiba Thouong asi marebak nungsiba khangdaba maramdamgi puwari thawoidaba lairik hairaga laisu khangdaba kok yaudaba mioi singtana tawgadaba Thouongni amaromda masi paliba PR lengak asina Manipur miyamda piba khudolni haina laubasu yai haina cherol asina makatari loidena Manipur India relation amadi Manipur gi puwari da maru oikraba structure asi thugaidana semjinba ngamdraba PDA gi engineer sing asi quality check toba mathau tarabra structure asi thugaidringaida PDA gi officials singna International Council on Monument and Sites ICOMOS natroga Archaeological Survey of India na chingba karamba mari ledaba agency tana kibagi HAIBA PDA na SENGDOK form thoi haina su cherol asina phongdorakli